Hi mayambu ꯑꯩꯒꯤ ꯆꯦꯅꯦꯜꯗ most welcome ꯇꯧꯖꯔꯤ ꯑꯗꯣ ꯑꯩ ꯉꯁꯤ ꯈꯦꯜꯃꯥꯇꯤ ꯃꯥꯔꯀꯦꯠꯇ ꯆꯠꯇꯧꯕꯅꯦ ꯉꯁꯤꯁꯨ ꯑꯩ ꯁ꯭ꯀꯨꯇꯤꯗ ꯑꯩꯒꯤ ꯍꯦꯜꯃꯦꯠ ꯌꯦꯡꯉꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯈꯦꯜꯃꯥꯇꯤ ꯆꯠꯂꯀꯥꯟꯗ ꯈꯦꯜꯃꯥꯇꯤꯗ ꯀꯔꯤ ꯀꯔꯤ ꯐꯪꯉꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯏ ꯃꯥꯔꯀꯦꯠꯇꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦꯀꯣ ꯃꯌꯥꯝ ꯁꯤ ꯑꯩꯒꯤ ꯀꯦꯝꯄꯁꯀꯤ ꯂꯝꯕꯤꯅꯦ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒꯤ ꯑꯉꯥꯡꯁꯤꯡ ꯃꯌꯥꯝ ꯑꯃ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯆꯨꯝꯅ ꯆꯠꯂꯅꯤ ꯁꯤꯗꯒꯤ ꯆꯠꯂꯒ ꯑꯩꯅ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯝꯕꯤꯁꯤꯗ ꯅꯨꯡꯉꯥꯏꯖꯕꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗꯤ ꯐ꯭ꯔꯦꯁ ꯏꯌꯥꯔ ꯐꯪꯕꯁꯦꯀꯣ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯏꯪꯅ ꯆꯤꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯦꯝꯄꯁ ꯑꯃꯅꯤ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯁꯦ ꯀꯣꯏꯁꯟꯕꯁꯦ ꯀꯤꯂꯣꯃꯤꯇꯔ 5ꯅꯦ ꯑꯗꯣ ꯁꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯐꯤꯁ ꯃꯅꯤꯡ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ RP ꯒꯦꯠꯀꯤ ꯃꯦꯟ ꯒꯦꯠ ꯌꯧꯁꯜꯂꯛꯑꯦ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯦꯟ ꯒꯦꯠꯅꯦ ꯁꯤꯗꯒꯤ ꯊꯣꯡ ꯃꯆꯥꯁꯤꯗ ꯊꯣꯛꯑꯦ ꯍꯧꯖꯤꯛ ꯃꯄꯥꯟꯒꯤ ꯂꯝꯕꯤꯅꯦ ꯆꯨꯝꯅ ꯆꯠꯂꯅꯤ ꯁꯤꯗꯒꯤ ꯆꯨꯝꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯂꯦꯐ ꯁꯥꯏꯗꯇ ꯑꯃꯨꯛ ꯂꯧꯔꯅꯤ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 15 ꯔꯣꯗꯅꯦ ꯁꯤꯗ ꯆꯨꯝꯅ ꯀꯤꯂꯣꯃꯤꯇꯔ 9 ꯆꯠꯀꯗꯧꯕꯅꯦ ꯑꯗꯨꯅ ꯑꯩꯅ ꯈꯔ ꯍꯥꯏꯕꯗꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯆꯥꯛꯁꯜꯂꯦ ꯃꯌꯥꯝ ꯂꯝꯕꯤꯁꯦ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯝꯕꯤꯁꯦ ꯌꯦꯡꯕ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯁꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 15ꯅꯤꯀꯣ ꯂꯝꯕꯤꯁꯦ ꯑꯗꯨꯒ ꯅꯥꯀꯟ ꯌꯦꯠ ꯑꯣꯏꯁꯤꯗ ꯄꯦꯇ꯭ꯔꯣꯜ ꯄꯝꯒꯨꯝꯕ ꯑꯗꯨꯝ ꯈꯔ ꯗꯦꯀꯣꯔꯦꯁꯟꯒꯤ ꯑꯥꯏꯇꯦꯝꯁ ꯔꯦꯁꯇꯨꯔꯦꯟꯒꯨꯝꯕ ꯍꯣꯇꯦꯜꯒꯨꯝꯕ ꯈꯔ ꯂꯩꯌꯦ ꯑꯗꯨꯒ ꯂꯝꯕꯤꯁꯦ ꯌꯥꯝ ꯊꯤꯅ ꯆꯤꯟꯕꯗꯤ ꯑꯣꯏꯗꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯣꯏꯕꯒꯤ ꯍꯣꯏ ꯒꯥꯔꯤꯕꯨꯗꯤ ꯈꯔ ꯀꯟꯅ ꯊꯧꯔꯦ ꯑꯗꯨꯕꯨ ꯑꯁꯥꯝ ꯑꯣꯏꯖꯔꯒꯁꯨ ꯒꯨꯋꯥꯍꯥꯇꯤꯃꯛ ꯅꯠꯇꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯍꯋꯥ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯁꯦꯡꯉꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯥꯝꯁꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒ ꯃꯥꯟꯅꯩꯌꯦ ꯋꯦꯗꯔꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯁꯨ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯣꯏꯅ ꯃꯅꯤꯄꯨꯔꯗ ꯐꯪꯕ ꯑꯗꯨꯝꯅ ꯁ꯭ꯋꯥꯏꯗꯁꯨ ꯂꯣꯏꯅ ꯐꯪꯉꯦ ꯌꯣꯡꯆꯥꯛ ꯐꯪꯉꯦ ꯂꯣꯛꯂꯩ ꯐꯪꯉꯦ ꯂꯣꯏꯅ ꯐꯪꯉꯦ ꯑꯗꯨꯝ ꯑꯗꯨꯒ ꯉꯥꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅ ꯐꯪꯉꯦ ꯑꯗꯨꯒ ꯃꯃꯜꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯁꯤꯗ ꯑꯣꯏꯅ ꯃꯃꯜ ꯍꯣꯡꯉꯦ ꯃꯅꯤꯄꯨꯔꯗꯅ ꯍꯦꯟꯅ ꯇꯥꯡꯉꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯇꯣꯔꯤꯕ ꯃꯥꯔꯀꯦꯠꯁꯤꯗꯁꯨ ꯉꯥ ꯌꯥꯝꯅ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯣꯔꯦन मार्केट यौरकांदा वीडियोसे लोइद्री फाउबा अदुम येंबियो आई मार्केट की मयामदा लोइना उच्चरकनी और ये वाली रोड नेशनल हाईवे 15 है सी तेजपुर दगिना आइना चतोरिबा मार्केट से पुलमना किलोमीटर 18 ने अदो हारिबा मफमसे नेशनल हाईवे रोड ओइजरगसु अरुणाचल की लंबी ओइबनिना मसीगी जगह से खरा हाइदि मार्केट खरा लेते लमजा अयाम्बा लोइना लबुक लमहांग ओइना तवे अदो हजिकान से कन्ना मफमजे नाकन येट ओइसे मार्केट अदगी पेट्रोल पंप न चिंबसिंग कन्ना सागलई अदुबु लेइबदि याम थना नुंगाइबा मफमने अदुम इंगना चिकना हाइबदि पोचेसु यामा लोइना फंगे हजि मार्केट योसलकदोरे आसाम वैली स्कूल लई अदुदगी टीचर साइड चंगे हजि मार्केट योरकदोबा खता ngaire मैम पुन्ना येमिनरसे मार्केट योरकांदा उचरागे हजि यौरे मार्केट यौरे सिदगी मार्केट की मनुंग सिदा आई हजि राइट साइड दा हाइजलनी राइट साइड दा हाइर मतुंदा मार्केट स्टार्ट तौरनी सिदा चंगनी सी इमानबीने सी नाकन येट ओइद लेरिसे फल योनबा ngaतने सिदगी राइट साइड रोमदा अगी ओइना ओइना चंगनी राइट साइड चंगकांदा चुमना चटलाकांदा हजि सिदगी लोइना इलेक्ट्रिक नीड्स अदगी चाना थकनबा अथुम हाउसिंग बेडशीट नचिंबा मैट्रेस अदगी सी पिलो कवर कैकरा साइदगी लोइना हौरए अदुगा सिदा अखोगी ओक मचासु यामना होंगे ओक मचा अनि अमदा हाइतारेको सिंगल अमदा लुपा 2,290 2,250 अदवाइना फंगे नु येन अदगी खुनु लोइना दुम हाइदि अपाम्बा सिंग लोइना फंगे लोकल येनसु फंगे अदगी मथक्ता हमें अदगी nga ayaibसु लोइना फंगेको मयाम nga ayaibकी सरुक जगह यौरानी सिक नाकंदा से लेफ्ट साइड तो उचरागे योंसी nga ayaiba मखन ngतने थुमयाकपी अदगी लोइना यावरे लोइना सुरे सिजे लोइना फंगे अदुग ngaरी सु फंगे ngaरी की महाउदी मणिपुर की दुमना हाउबदी यौदे हजि आई सब्जी वेजिटेरियन जोन मफमदा चंगे अदो नाकंदगी सिमो सिसु nga ayaibने दुग असोमदा उरिसु nga मार्केट ने से आई होरेन कोन उचरागे हजि आई सब्जी हाना लौरगे सिदगी आलू तिलौ अदगी मना मसिंग न चिंबा सिंग आई सिदगी लौरनी अंकल अमा लैये मागी मनाक्तगी अइना अदुम तिलौ अदगी आलू न चिंबा चनम नुम अइना मंगोंदगी अदुम लौए पुन पुना अदुगी मनाक्तम नै थौजलाइबने
ꯌꯦꯡꯉꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯉꯣꯟꯗꯒꯤ ꯑꯩ ꯄꯨꯂꯞ ꯂꯧꯔꯅꯤ ꯁꯤ ꯍꯧꯖꯤꯛ ꯌꯧꯔꯛꯀꯗꯣꯔꯦ ꯁꯤꯗ ꯎꯕꯗꯁꯤꯅꯤꯀꯣ ꯁꯤ ꯌꯧꯔꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯧꯕꯅꯦ ꯑꯩꯅ ꯑꯗꯨꯒꯤ ꯑꯩ ꯃꯥꯏ ꯃꯅꯥꯛꯇꯝꯅ ꯂꯥꯛꯏꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯃꯥꯏ ꯃꯅꯥꯛꯁꯤꯗꯒꯤ ꯑꯂꯨ ꯇꯤꯜꯍꯧ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯩꯀꯩ ꯂꯣꯏ ꯂꯧꯗꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯌꯦꯡꯉꯣ ꯃꯌꯥꯝꯁꯤ ꯃꯥꯔꯀꯦꯠꯁꯦ ꯃꯅꯨꯡꯗꯁꯨ ꯌꯥꯝ ꯆꯥꯎꯋꯦ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯒꯤ ꯃꯇꯥꯏꯒꯤ ꯑꯍꯟꯁꯤꯗꯒꯤ ꯑꯗꯨꯝ ꯂꯧꯋꯦꯀꯣ ꯑꯗꯨꯒꯤ ꯑꯩ ꯃꯥꯏ ꯃꯅꯥꯛꯇꯒꯤ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯁꯤꯗꯒꯤ ꯑꯩ ꯍꯧꯖꯤꯛ ꯂꯧꯔꯦ ꯑꯂꯨ ꯂꯧꯔꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯧꯔꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯁꯤꯡ ꯆꯅꯝ ꯂꯣꯏꯅ ꯁꯨꯅꯕ ꯂꯧꯔꯦ ꯃꯉꯣꯟꯗꯒꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯅꯤꯡꯂꯣꯝꯒꯤ ꯉꯁꯥꯏ ꯑꯩꯅ ꯑꯍꯥꯟꯕꯗ ꯎꯠꯈꯤꯕ ꯉꯁꯥꯏ ꯉꯥ ꯌꯣꯟꯕ ꯗꯨꯀꯥꯟꯗꯣ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯉꯥ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯑꯗꯣ ꯉꯥꯁꯤꯁꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯌꯥꯝ ꯊꯤꯅ ꯍꯣꯡꯉꯦ ꯉꯥꯁꯦ ꯃꯅꯤꯄꯨꯔꯒ ꯍꯥꯏꯅꯔꯨꯕꯗꯗꯤ ꯌꯥꯝ ꯊꯤꯅ ꯍꯣꯡꯈ꯭ꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯉꯥ ꯌꯣꯟꯕ ꯗꯨꯀꯥꯟ ꯌꯧꯈꯠꯂꯛꯈ꯭ꯔꯦ ꯉꯥꯁꯤ ꯍꯧꯔꯦ ꯁꯤ ꯃꯊꯪ ꯃꯊꯪ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯉꯥꯁꯤꯡꯁꯦ ꯌꯦꯡꯉꯣ ꯉꯥ ꯈꯨꯗꯤꯡꯃꯛꯀꯤ ꯂꯣꯏꯅ ꯎꯠꯄꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯗꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯊꯤꯅ ꯁꯥꯡꯈ꯭ꯔꯅꯤ ꯑꯗꯨꯅ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯑꯗꯨꯝ ꯑꯩ ꯆꯠꯂꯒ ꯎꯠꯆꯔꯛꯑꯒꯦ ꯉꯥꯄꯥꯏꯁꯨ ꯌꯥꯎꯋꯦ ꯁꯥꯔꯤ ꯌꯥꯎꯋꯦ ꯑꯗꯒꯤ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯉꯥ ꯃꯌꯥꯝꯁꯤ ꯀꯨꯔꯤ ꯑꯗꯒꯤ ꯃꯣꯏꯁꯤꯗ ꯕꯥꯒꯣꯟ ꯍꯥꯏ ꯑꯃ ꯌꯥꯝ ꯍꯥꯎꯋꯦ ꯉꯧꯊꯣꯛ ꯉꯧꯕ ꯉꯥ ꯑꯃ ꯌꯥꯎꯋꯦ ꯑꯗꯒꯤ ꯁꯤ ꯉꯥ ꯃꯆꯥ ꯑꯀꯨꯞꯄꯅꯤꯀꯣ ꯑꯗꯨ ꯐꯥꯏꯅꯦꯜꯂꯤ ꯃꯌꯥꯝ ꯑꯩꯅ ꯌꯦꯡꯉꯣ ꯁꯤꯗ ꯎꯠꯂꯛꯏꯕ ꯉꯥꯁꯦ ꯃꯆꯥ ꯃꯆꯥ ꯍꯥꯏꯕꯗꯤ ꯌꯥꯝ ꯄꯤꯛꯄꯕꯨꯗꯤ ꯅꯠꯇꯦ ꯁꯤꯒꯤ ꯉꯥꯁꯦ ꯑꯩ ꯀꯤꯂꯣ 2.5 ꯂꯧꯔꯦ ꯀꯤꯂꯣ 2.5ꯁꯤꯗ ꯂꯨꯄꯥ ꯀꯌꯥꯗ ꯂꯧꯔꯤꯅꯣ ꯍꯥꯏꯗꯤ ꯀꯤꯂꯣ 2.5ꯁꯤꯗ ꯑꯣꯡꯂꯤ 200 ꯔꯨꯄꯤꯁ ꯈꯛꯇꯪꯗ ꯂꯧꯔꯤꯅꯦꯕ ꯍꯥꯏꯗꯤ ꯀꯤꯂꯣꯗ 80-80ꯗ ꯍꯥꯏꯔꯒ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯜꯂꯛꯄꯒꯤ ꯃꯣꯏꯁꯦ ꯁꯤꯠꯍꯧꯗ꯭ꯔꯒꯗꯤ ꯉꯥꯁꯦ ꯂꯣꯏꯅ ꯃꯥꯡꯉꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯁꯦ ꯍꯣꯡꯅ ꯄꯤꯊꯣꯔꯛꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯩꯁꯦ ꯉꯥꯁꯦ ꯀꯤꯂꯣꯗ 80 ꯔꯨꯄꯤꯁꯇ ꯐꯪꯈ꯭ꯔꯦ ꯑꯗꯨꯒꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯇꯩ ꯉꯥꯁꯨ ꯌꯥꯝ ꯊꯤꯅ ꯌꯥꯝꯈꯔꯦ ꯑꯗꯨꯕꯨ ꯑꯩ ꯑꯇꯩꯗꯤ ꯂꯧꯕ ꯉꯝꯃꯔꯣই ꯍꯥꯏꯕꯗꯤ ꯀꯤꯂꯣ 2.5 ꯂꯧꯔꯃꯤꯅ ꯌꯥꯔꯦ ꯑꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗ ꯃꯥꯔꯀꯦꯠꯀꯤ ꯍꯥꯏꯕꯗꯤ ꯉꯥꯒꯤ ꯅꯥꯀꯟꯁꯦ ꯇꯣꯛꯑꯒ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯇꯣꯞꯄ ꯁꯥꯏꯠ ꯑꯃꯒꯤ ꯐꯤꯔꯣꯟ ꯅꯨꯡꯂꯣꯟ ꯌꯥꯎꯕ ꯁꯥꯏꯠ ꯑꯃꯒꯤ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯣꯝꯗ ꯑꯃꯨꯛ ꯄꯨꯟꯅ ꯆꯠꯂ ꯌꯦꯡꯃꯤꯟꯅꯔꯁꯦ ꯁꯤ ꯌꯧꯔꯛꯑꯦ ꯁꯤ ꯐꯤꯔꯣꯟꯒꯤ ꯗꯨꯀꯥꯟꯅꯦ ꯍꯥꯏꯕꯗꯤ ꯐꯤꯔꯣꯟ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯁꯦꯠꯅꯕ ꯑꯗꯨꯒꯨꯝꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯐꯤꯔꯣꯟ ꯗꯨꯀꯥꯟꯅꯦ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝꯅ ꯂꯩꯕ ꯌꯥꯝ ꯊꯤꯅ ꯐꯕ ꯑꯗꯨꯒꯨꯝꯕꯗꯤ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯁꯦꯀꯦꯟ ꯍꯦꯟ ꯗꯥꯏꯔꯦꯛꯁꯨ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯈꯔ ꯑꯔꯤꯕ ꯊꯥꯟ ꯍꯥꯏꯇꯥꯔꯦꯀோ ꯑꯗꯨꯒꯨꯝꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯑꯗꯣ ꯁ꯭ꯋꯥꯏꯒꯤꯗ ꯂꯩꯔꯤꯕ ꯁꯤꯡꯁꯤꯒ ꯑꯗꯨꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯃꯥꯔꯀꯦꯠꯁꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ ꯌꯦꯡꯕ ꯃꯌꯥꯝ ꯐꯤꯔꯣꯟꯁꯤꯡꯁꯦ ꯑꯗꯨꯝ ꯅꯥꯀꯟꯗ ꯑꯗꯨꯒ ꯅꯥꯀꯟꯗ ꯁꯣꯝ ꯁꯥꯏꯠꯇ ꯑꯉꯥꯡꯒꯤ ꯆꯄꯜ ꯈꯣꯡꯎꯞ ꯑꯗꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯦꯅꯕ ꯀꯔꯤ ꯀꯔꯥ ꯑꯗꯨꯝꯕ ꯌꯣꯟꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯋꯦ ꯃꯥꯔꯀꯦꯠꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯄꯗ ꯑꯗꯨꯝ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯗꯣ ꯑꯩꯅ ꯎꯠꯂꯛꯏꯕꯁꯦ ꯑꯣꯡꯂꯤ ꯇꯪꯈꯥꯏ ꯑꯃꯈꯛꯇꯅꯤ ꯑꯁꯣꯝꯒꯤ ꯅꯥꯀꯟꯒꯤ ꯃꯅꯤꯡꯂꯣꯝꯒꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩ ꯅꯝꯃꯛꯇ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯑꯩꯅ ꯎꯠꯆꯔꯛꯏꯕ ꯅꯥꯀꯟꯁꯤꯅ ꯑꯉꯥꯡꯒꯤ ꯆꯄꯜ ꯈꯣꯡꯎꯞ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯇꯣꯟꯅꯅꯕ ꯑꯗꯒꯤ ꯅꯨꯄꯤꯒꯤ ꯅꯨꯄꯥꯒꯤ ꯂꯣꯏꯅ ꯁꯨꯔꯦ ꯁꯤ ꯅꯥꯀꯟꯁꯤꯅ ꯑꯗꯨ ꯃꯌꯥꯝꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯍꯟꯅꯤꯡꯕꯒꯤꯗꯃꯛꯇ ꯎꯠꯆꯔꯛꯄꯅꯦ ꯁꯤ ꯌꯦꯡꯉꯣ ꯆꯄꯜ ꯈꯣꯡꯎꯞ ꯉꯥꯛꯇꯅꯦ ꯁꯤꯒꯤ ꯄꯔꯦꯡꯁꯤꯗ ꯃꯊꯪꯁꯤꯅ ꯀꯣꯜ ꯂꯤꯛ ꯂꯥꯛꯑꯦ ꯁꯤꯜꯚꯔꯒꯤꯀꯣ ꯁꯤꯜꯚꯔꯒꯤ ꯈꯥꯡ ꯑꯗꯒꯤ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯕꯥꯜꯇꯤꯟ ꯀꯩꯀꯩ ꯑꯍꯩꯕ ꯑꯗꯒꯤ ꯄꯤꯊꯥꯏꯒꯤ ꯁꯅꯥꯕꯨꯟ ꯃꯆꯥ ꯃꯥꯟꯕ ꯄ꯭ꯂꯦꯠ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯒꯤ ꯑꯗꯨꯝꯕ ꯄꯣꯠ ꯆꯩꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯌꯥꯝꯕ ꯃꯅꯤꯄꯨꯔꯗ ꯂꯨꯍꯣꯡꯕ ꯆꯥꯛꯀꯧꯕ ꯃꯇꯝꯗ ꯁꯤꯗꯒꯤ ꯑꯗꯨꯝ ꯃꯤ ꯄꯨꯈꯝꯒꯨꯝꯕ ꯁꯦꯡꯒ꯭ꯔꯥꯡꯒꯨꯝꯕ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯄꯨꯊꯣꯛꯅꯩꯌꯦ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯃꯥꯔꯀꯦꯠꯀꯤꯁꯤ ꯂꯣꯏꯔꯛꯄꯒꯤ ꯃꯤꯟꯁ ꯁꯣꯝ ꯅꯥꯀꯟ ꯉꯁꯥꯏ ꯑꯩꯅ ꯆꯪꯉꯛꯄ ꯃꯐꯝꯗꯨꯅꯦ ꯑꯗꯨꯒ ꯃꯥꯔꯀꯦꯠꯁꯦ ꯁꯥꯏꯠ ꯑꯃ ꯑꯩ ꯆꯠꯂꯛꯇ꯭ꯔꯦ ꯁꯤꯒꯤ ꯃꯇꯥꯏꯒꯤ ꯁꯤ ꯊꯣꯛꯐꯝ ꯌꯧꯔꯛꯑꯦ ꯍꯧꯖꯤꯛ ꯑꯩ ꯃꯥꯔꯀꯦꯠꯁꯦ ꯌꯨꯝꯗ ꯍꯜꯂꯅꯤ ꯂꯣꯏꯁꯜꯂꯛꯑꯦ ꯉꯁꯤ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯑꯗꯨ ꯁꯤꯗꯒꯤ ꯑꯩꯅ ꯖꯁ ꯑꯉꯥꯡꯒꯤ ꯐꯜ ꯍꯥꯏꯕꯗꯤ ꯍꯩ ꯅꯨꯡ ꯈꯔ ꯁꯤꯗꯒꯤ ꯂꯧꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯩ ꯍꯜꯂꯦ ꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤ ꯃꯆꯤꯟꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯗꯦꯀꯣꯔꯦꯁꯟ ꯍꯥꯏꯗꯨꯅꯗꯤ ꯑꯩꯈꯣꯏ ꯌꯥꯡꯀꯣꯛꯀꯨꯝꯕ ꯑꯗꯨꯝ ꯃꯣꯏ ꯁꯥꯏꯗꯁꯨ ꯑꯁꯥꯝꯁꯤꯗꯁꯨ ꯁꯨꯝꯕ ꯑꯩꯈꯣই ꯃꯅꯤꯄꯨꯔꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯆꯠꯅꯩ ꯑꯗꯨꯅ ꯃꯣꯏ ꯁꯥꯏꯗꯁꯨ ꯌꯥꯡꯀꯣꯛ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯨꯝꯃꯣꯛ ꯄꯣꯂꯥꯡ ꯃꯅꯤꯄꯨꯔꯗ ꯁꯥꯕ ꯊꯨꯝꯃꯣꯛꯇꯨꯅ ꯍꯦꯜꯂꯦ ꯐꯖꯕ ꯃꯣꯏ ꯁꯥꯏꯒꯤꯗꯤ ꯖꯁ ꯁꯤꯝꯄꯜ ꯈꯛꯇꯅꯤ ꯔꯥꯎꯟ ꯑꯃ ꯈꯛꯇꯪ ꯇꯧꯔꯒ ꯁꯥꯏꯌꯦ ꯑꯗꯨꯒ ꯍꯣꯏ ꯁꯤ ꯌꯦꯡꯉꯣ ꯁꯤ ꯊꯨꯝꯃꯣꯛꯁꯦ
ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯊꯨꯝꯃꯣꯛꯇꯨꯒ ꯃꯥꯟꯅꯗꯦ ꯃꯣꯏꯁꯤꯅ ꯖꯁ ꯔꯥꯎꯟ ꯀꯣꯏꯌꯦ ꯑꯩꯈꯣꯏꯒꯤꯗꯨꯅ ꯐꯖꯅ ꯆꯤꯊꯦꯛ ꯅꯥꯏꯅ ꯁꯥꯔꯒ ꯃꯈꯣꯡꯒ ꯄꯥꯜꯂꯒ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯦ ꯃꯣꯏꯒꯤꯁꯤꯅ ꯖꯁ ꯃꯅꯤꯄꯨꯔꯅ ꯍꯦꯜꯂꯦ ꯐꯖꯕꯗꯤ ꯃꯃꯜꯁꯦ ꯂꯨꯄꯥ 150ꯅꯦ ꯁꯤꯒꯤ ꯔꯥꯎꯟ ꯃꯆꯥꯁꯤꯗ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯀꯦꯝꯄꯁꯀꯤ ꯒꯣꯂꯥꯏ ꯂꯣꯏꯁꯤꯜꯂꯛꯈ꯭ꯔꯦ ꯌꯧꯁꯤꯜꯂꯛꯀꯗꯣꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯁꯨ ꯆꯪꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯃꯝꯃꯛꯑꯦ ꯍꯧꯖꯤꯛ ꯀꯦꯝꯄꯁꯀꯤ ꯃꯃꯥꯡꯗꯅ ꯄꯨꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯥꯡꯁꯤꯡꯁꯦ ꯆꯦꯛ ꯇꯧꯔꯛꯑꯦ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯑꯩꯁꯦ ꯆꯪꯈ꯭ꯔꯦ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯃꯥꯔꯀꯦꯠꯁꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯕꯁꯦ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯕꯣꯛꯁꯇ ꯁꯤꯌꯔ ꯇꯧꯕꯤꯔꯛꯑꯣ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯁꯨꯍꯜꯂꯤꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯑꯗꯨꯒ ꯁꯤ ꯅꯥꯀꯟꯗ ꯂꯥꯏꯠ ꯊꯥꯜꯂꯒ ꯎꯔꯤꯁꯦ ꯃꯟꯗꯤꯔꯅꯦ ꯑꯝꯕ ꯆꯤꯡꯕꯒꯤ ꯌꯥꯝꯅ ꯐꯖꯕ ꯃꯟꯗꯤꯔꯅꯦ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯛꯇꯣꯔꯦ ꯃꯌꯥꯝ ꯐꯔꯦ ꯌꯨꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯀꯩꯀꯩꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝꯁꯤꯗ ꯑꯗꯨꯒ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃꯨ ꯍꯥꯏꯅ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ ꯕꯥꯏ